UMANGLAI NGAKSHELLUP SONAI CACHAR SHILLAGA PANGTHOKKADOURIBA NONGCHUP Chingoi Iruppa Bhubon Baruni gi Matang Da Khanna Neinaba Meepham ama ngarang BARAK Museum and Library Complex BANTARAPUR da Pangthokkhre UMANGLAI NGAKSHELLUP SONAI CACHAR gi President Khomjam Buddha Chandrana Meepham mapu oiraga pangthokhiba Meepham aduda Laishram Bimol Vishnu Latpham Pradeep Sharma Thokchom Kunjalal RK Sanatombana Chingbana Athoiba Mithongsing oina saruk yakhi Meepham aduda UMANGLAI NGAKSHELLUP SONAI gi General Secretary Haurongbam Rasmanina chahi gi chaga chading pathokhi loinana chaga chading adu ayetpa amata yaudana pass tawkhi Nongchup Chingoi Iruppa Bhubon Baruni gi khubam semgat sagatnaba Binakandi Part 2 dagi Arambam Krishna Mohona tengbang oina lupa lak ama pibirakhiba adugidamak Meepham aduna thagatpa amasung tawbimal khangba utkhe Meepham aduna kupna khanaraba matungda warep khara lawkhe warep sing adugi manungda kumsi chahigi Nongchup Chingoi Iruppa Bhubon Baruni Irat Thawni Thawram asi lakliba March ki tang 18 ta pangthokpa Irat Thawni Thawram asigidamak ahenba security pibinaba CACHAR DC amadi SP da haijaba amadi BARAK tampakta leiriba khungang ayambadagi volunteer sing yauhanba haiba yauri